World Health Day ga mari leinana My Health My Right ki Paojel Puba cycle rally amangase LAMPHELPAT LEIBA IMA Hall dagi LAMTHADUNA LAMBOI KHONGNANGKHONG da LEIBA Trade and Expo Center da HANGLIBA Relief Camp PHAOBA CHATKHRE Cycling of DOP IMA Manipur State Branch ki Dr. Chamarom na saruk yaduna cycle rally aduga mari leinana IMA Manipur State Branch ki President Dr. RK Lenin na hai World Health Organization WHO gi mapok kumon thauram ga mari leinana Chahi khudingi malem gi mafam sin bathungna World Health Day gi thauram pangthoktuna lakle thauram asigi sarukama oina mamang da pangthokkiba thauram singdagi khara khetnana thauram ase pangthokpane pangthokliba thauram asigi pandam de My Health My Right haibane pandam asigi makhada aikhoi pumnamakna My Health is my responsibility haiba wakhal ase thagona ba mathau tai ngasi pangthokliba thauram asida miyamda para ama tamhauba yaba fagi puba drama ama show utkane LEINANA Dr. Chama na saruk yaduna relief camp asida LEIBA singa interaction program amasu pangthokani haina mahakna makhata khe ngasigi thauram aduda LAMBOI KHONGNANGKHONG da LEIBA Trade and Expo Center da HANGLIBA relief camp aduda free medical camp amasu pangthokhe Tongan ba health checkup aduga health camp hidang na singba product na pibasi kara hana tawkhrabani adu masigi mathel ama oina aikoina khara khenan gadorisi aikoi sida entertainment haibati isai nongmai dina chade aikoina educational oiba drama sima hapcharaga mayam gi ngahak nungai ba amadi gyan tahan bagi mathau bhap tam wakhan tamin bagi pot sima leirani ani subada aikoina aikoigi awareness talk haidana specialist mayam ama laaga wangang bi gani diabetes ki maramda heart ki maramda adagi meat ki nakongi adai khut kar maina fazana ham gani asna singba mayam amasu khoi haijagani aduga interaction tawjagani aduga adu hana dagi yam hena khene habdi nasade aduga khoi doctor masingdi nawai amamamani ni lakpadagi khoi hujik lai si chamarom dani lai se ko aduna khasitang khena gadra aduga mayam gi enthusiasm yongning bagi sang su khasitang hen ba aduna takpadi khoi gi sina khitang anobu mathel amadi oiragani hena khanjai